Islamda Sana Khotnaba Imphal East District ki manung sana leiba Yarikok ngariantagi Muhammad Banyamin amasung Mumtaz Begum gi machanupa Muhammad Rajubu under 15 da Kumja 2019 gi July da Atletico Madrid Spain gi Professional Football Club na selection tawkraba matungda amuk hanna under 17 da selection tawrakpada mayamna apen banwaiba phongdok charingai tan talak asida Islam da Shanna khunabagi matang da wafam kharadang thamjari Haujiki matamda yamna nungairi pati manglap satki matamda Islam gi maikai dagi hiram khuding makta lauramba alochana bichar amasung sengdok laba wakhalonda haibati Islamic ki sariyata ngasigi achumba pamba wakhal khanba singi mod asum masang marom dom tinchin lakpa asini Britain ni singba Europe ki lepak ngaklon gi chatna pathapta Islam gi sara sariyat ki mafam asum hengalakli masigi maramdi din Islam gi chatna kanglol ase taibang achupagi achumba haibati universal truth yumpham oiba sengdok labalambi haibati clear path ama oibenani Quran Sharif amasung Nabi ge sunat ka sport ki lam kaya mukka mari leinari Hazrat Muhammad sallallahu alaihi wasallam gi matamdadi ngasi gi asumna makhal makha gi masana kaya asi leiramde toigumsung sanabata natana hiram khuding makta achumba bichar tobiramle Surah Yusuf ayat number 13 ta Hazrat Yusuf alaihi salam gi machin manaw singna makhoi gi mapabung da hairammi o aigi ipa ibungo Aikoi amaga lamjen tanarami Nas tabik wahi asi Arabic ki aseng bahor phangbi arthada ahen thoi tanaba makhan gi changdam na bomong adubuni Surah asi ki ayat tarani thoida makha tabiri mahakpo haibadi Yusufpo hayeng aikoi ga thabiyu aduna mahak aikoi ga loinana harau tayam janaba amasung sana jaminanaba Bukhari amadi Muslim Sharif ani makta taseng naba wafam ani gi haibadi record tawri madudi Hazrat Muhammad sallallahu alaihi wasallam Makkah-dagi Madinah-da khul hongbagi khongchatta Madinah-gi ngamkhai lansilakpada harau phongdokpo oina Ethiopian singna makhoi gi ta langbagi haisingba miyamda utki makha tabada Bukhari Sharif ta sumna palli madudi Hazrat Muhammad sallallahu alaihi wasallam amasung Hazrat Aisha Rajilawa anha ani makna Ethiopian singi tagi masana sing utpa ado mahajid ki manungdagi yengminakhi Hazrat Umar Rajilawa anhona makhoibu lephana na Khotnabada Nabi Karim sallallahu alaihi wasallam na sathan bikhi amasung haibikhi pot haibadi hiram khuding mak Allah gi zikarga haibadi ningsing baga mari leina dabasingdi haktheng na karisu kana deningai oibani asumna pot mari asi sanau ten kapa sagol thauba thang hainaba amsung iroiba suyuti Hazrat Muhammad sallallahu alaihi wasallam masamak faraba mugna haiba amakhakni matugi parmandi matamadugi mugna gi guru rukanana Nabi Karim da mugna singnakhi amsung Nabi Karim na hana thaki thawdok asigi matungda master rukana Nabi gi tunginba muslim ama oikhi Nabi Karim na mukna sing nabagi thawdok asimak parmalama oiri madudi shan nabagi pandam asi punsi gi chawkhatpaga mari leinagadabani maruk mapang oiba mi nami gi marakta nungsi chana hanba haibadi mapu kawthokpa iman gi ona tainaba oiroidabani tengbangba oigadabani Nabi Karim sallallahu alaihi wasallam na pungning thawgat lamba masana sing ase miyoba samaj gi ngak senba amsung chawkhat thoranga mari leinaba ngaktani masana sing asigi mangoina na Nabi Karim sallallahu alaihi wasallam na wafam asi hai madudi pot natraga hiram khuding mak Allah gi zikarga mari leinadaba singdi kanadabani sana khunna babu oiro kariyumba sinpam ambabu oiro asengba iman gi mari leinagadabani haibadi pandam aphabagi oigadabani Islam na miyobebu malem gi punsi sida magi haurakpham mahaki mapuga tan thanadaba mari thamlaga hingnanaba lambi yatpi karigumba miyoibana mahaki sampirakpa mapuga mari thamdana haibadi mahaki asengba yathang khangdana natraga indana hinglabadi miyoibana fana samaj linglabasu afaba samaj ki mingda hinglabasu samaj gi sa haibase miyoiba ase social animal adumak oiduna lei mahaki punchi khuhing ado malem khakki natraga pochak khakki
khakta oigani haibde materialistic oigani amasung asengba masa ai haiba adugi chakot chaba phangam loi haibde rohanit ki maike de lak phangam loi taibang mioi bana mapu ya thang indabadagi haibde asengba gyan pure knowledge tansinjadabadagi maleng gi punchi ase hingnabagi damakta Allah Ta'ala na thabirakpa aikoi gi akoi bagi makhluk posak singda pung aduki matik thingjan khre amasung haksin khre madudi masabu phawa lama khangi oiba hakchang asibu oina chaktak sakre haibde masa masak khangjakhidre maramasina mahaki aroiba matam laglabada asengwa masagi hanbagi lambi do ungamdre amasung lamhokdare taibang haibde taibang gi oibada mi mahana masana masabu sakhangba amasung hankhifam khangbana khwaidagi wangba gyalosing haibdo oiri khwaidagi wangba gyalosing asi fangnanaba amasung thawaiga mapuga leinaba maribu tana thanadanaba asengba hingba haibde reality of living pangnabagi tamak Allah gi ningsingba haibde zikar leptana chathanabagi nabina pot haibde hiram kodikmak Allah gi zikar ga mari leinadaba singdi haktheng nana kana ninga oidabani haibiramani Allah gi apam gi makha de hinglaba khakta da kana gumba amana muslim gi mingthol fangani asina mebana mapung phana mapu da changjadriba makhaidi muslim amagi thak haibde gun ase mapung phana khak lakte mapung phana changjaba singna changjrubagi mahai oina islam haibase mapung phaba asengba punsi ni haibagi sakhi piraduna mai papa punsi sakphamda malemda leblak e makhoi ase quran gi matung ina khalifa haibadi tamjana pham lamjing puren sing oina uba fangani mibagi marakta amana amagi tamjana pham oirakpa ase afabagi lambi da lamjen tanabani Allah Ta'ala bu kautok hanba haibati thamoigi imanda mangjaningai oiba kumai harawumna thokpa masana singbo islam ne yadi hairi bofam ase masana gita haibadi sanaba kita natana thabak thoram khuding makki oibo wafam ni imanna mapumanai marakta leinaba mari pore natrabadi noma haibadi nomagi khongchatta pangthokliba oiriba thokliba punamak ado dunia hi natraga sangsari khaktagi oirakani Allah bu ningsingdraba singna masabu amadi atopa singbu malem si khakki hinghalli amasung siraba matungi punsigi pandambu kauthok halli Allah gi apambagi makhada hingnanaba masana masabu sengdok chaba haibadi tazkiyai nafsa purification of the self tawjaba singna malemda hinglingaida amadi siraba matungi punsi animakta mai pai haibadi mahang sengni hinglammi amasung sengna chatki hanki tasengna malemgi sana khonnabagi nunggi wakalon sport spirit yengluragadi mi amagi tazkiyai nafs haktheng ba mari lainei haibadi masagi amotpa lamsat haibadi akhlaq moral madubo sengdokpaga mari lainei olympic ki pandamda asumna palli madudi maru oina wafam ase panjal thoiba nate maru oina wafam ase panjal thoiba nate tegumsung saruk yabani haibadi sanabada saruk yabana amaga amaga nuksin halli sakchu tonganba jat kuchu tonganba mioi kanglup kaya Allah na thai madugi pandamdi aikoi amana amabu sakhang nabani yengbiyo Quran sura number 94 amsung ayat number 13 hairiba Quran ga ayat asiga Olympic ki pandamda iriba thamliba pandam asiga athokna naksinei Olympic ki symbol asima mioi begi haibadi mioi begi marakta jat kuchu khaidana maruma pang oina bagi khudam amani haibadi apartheid ki haibadi jat kuchu khaiba kanglup furup ki khaiba adungba apikpa akuba wakalon asing adugi onatainabani ngasidi sport spirit ki wang mada chana konabana senthungi khudong chaba medal amadi mungchat phangingbagi wakhan mangoi nakibadagi sana khunabagi lamda kanglup furup amadi aigi migi khaibagi lalong ama chatharagli mase punamag asidi sport na piriba pandam gi wang madani sport na piriba pandam adudi karino niyam sumna sana khunabana miram chat yokhatli masimak sport ki haibadi pandamni haibadi sport spirit ki manungdani tamjaninga oiba phibam da hinghalli taseng namak sanaroi singde discipline da leibana mahaki atopa punsi da su haibadi nongmagi punsi da su mahakse discipline ga loina na thaksi khasi ga loina na hingmanga halli sanabagi asengba mahausana mi masagi haisingbada haibadi talent mating puthokuna aphabada ahena thoi tanhalli panjan thoibagi haraubada apobagi awabada thausai amasung athoibaga haisingbagi haraubada su saruk yai
मियोबगी असेंग महौसाना मागी अकोइबाबु थौसादबा खक तौदे साना खोनबदा फजबा थोरकपा असे सानरीबा अदुदा अचुम्बा महौसा लैरकपदगिनी पुक्चेल सेंगबा नीत चुम्बा हाइबा से इस्लामना थबक खुदिंगमक्ता थंबा पांदमनी पुक्चेल सेंगबा अदुगी मथक्ता थबक अदुसु लेपी हाइबदे पुक्चेल सेंगली मतिक थबक अदो चुमना तौबा ngami amasung थबक अदुदा फजबा थोरे हारि वही mahi हाइबदे पुक्चेल सेंगबा अमदुदगी थोरकपा फजबा असे साना खोनबगी लमदा हाइरगना फजबा हाइबा अथोइबा गुण अदुनी leipaaki oiba sana khonabagi changdamnaba sporta manipuri muslim naharon singi thoidokpa haisingba uba fangi praman ngalingai matamda sagol kangjaida manipuri muslim singi mafam chauna phangba ukhi ngasidi sarkar la swangamba thakta thogotuna masana ase yokhatpagi thabak chathari toigumsung manipuri muslim singdi sanaroi singi marakta aduk uba fangdare habide sagon kangjaigi masana sigi sanaroi singi marakta habide yokhat liba sengba sagal liba sing asigi marakta uba fangdare sport city ni haina lauthok na taksile balai pak asigi sanaroi singi marakta muslim sanaroi yu utriba karigino wafam siga mari leinaba miyamgi oiba moti sana khonabagi maroi ba thopuba singna naharon singbo haibidi aikogi naharon singbo khusam nabiba watpadagira natraga jati sigi marakta su khusam naba amade pungning thogot piba watpadagira lamdam asigi muslim singdi bharat ki tongan tongan ba kala sanskriti gi matik magunga sagon narakpa kangbu singni wafam asigi sakhi di ibudau haibadi ibudau sing adugi haibadi sagi amamamgi haurak phamgi ibudau sing adugi sagi gi ming thonbagi mari leinaba itihas yenglaga su khangba ngammi makoi haithoi sing thoiba matik magun sing adu lauraga makoi gi sagi nate sing sagi gi ming sing adu thon khibani tongan ba sinpham sing da khang hairaba kalakar kaya yaurki hariba pari puri gi gun sing ado lakada ba miron sing na khangbi raba khakta da jati adugi lan oigadori bani puna mado thamkhiduna lanmi oina lakpa ipa ipu sing adugi thang tagi haisingba kalagi mami jati asigi mirols da ngasi kari uba phanglibage masini awabadi ngasi dagi sahi kharagi mamang phawba ipa ipu singi suthang dagi thang ta haiba singba mioi sing hinglamba urammi toigumsung haujiksu thi humlabadi makoi kharade thengnaba yari makoina masana tambi takpi ningbagi ikhaulang ba yamna leikhrabasu aikoigi wakhan thenba matangbi naharon singi mafamda mamal thoina leina launa khite matang bachana chungnadraba pot amagumna thauksana khite masi masati bu nungsiba ngamdabi khudam amani masagi pari puri gi masak khangba amasung makoigi mafamdagi para tamba singi punsigi yumpham yamna cheli makoina makoigi ahal laman singbu yamdu luna ningjai adugumba yumpham aduda sagarpa punsigi yumbu yum ado mara yamna cheli kalli pari puri gi masak khangu haibase islam gi para amani toigumsung pari puri bu ira thawni tawduna laigumna lat abagi mong asidi islam na thingi lat patamatik sabade allah tani india gi state singi manungda naharo singda lambi lanphang haibade lamngau naraba matam asida amasung snesa amadi aran lambi kaya da khongda raklaba matam asida manipur asisu hairiba laina asina khamthengna soklaba state singi manungda amani sahi tara manga asida faraba tungin jati gi yumbirel oigi taba naha kaya paktak na punsi lomkhre soksin kharaba laipa ki phibam asida khwai dagi fagadaba laying singi manungda library gi ihogumna sport ki ihausu lakhi amso hairiba ihausing asina kanaba pikhi jati gi ijatta natana sport ta thawai yaujaban haron singda mangphaung bagi asa gi mangal purakhi asiguma matam asida muslim na haron singda sport pu thoksa daba amadi lamsida khusam na daba ase leipa ki oiba chakhot pagi iselaga satmina dabagi sagona dabagi mongni tasengna manipur muslim sing marakta akhai ahi singna lusingduna amasung sport ta khumang chawsin khraba singi lusingba singa khusam na duna sport ki hau ama sakatuna mang da sangsin min bagi matam thenglabani haijaningi ngasi asigum laba yam luraba hingbada waraba amasung jati sigi izat ki damakta yamna wahangi ngakta laklaba matam asida haibidi imphal iski district ki manung chana leiba yaripok ngarian dagi muhammad paniyamin amasung mamtaz begum ki machanupa muhammad rajubu haibidi muhammad rajubu under 15 da kumja 2019 gi july da atletico madrid selection tawkhraba matung da mok hanna under 17 da selection torpa asimak lagli batungi naharon singi jati asigi yamna tamjaningai amsung fidam ningai oiba wafam amani haijaningi duna allah taala da sandaroi asibu matam punamakta masa mau fana amadi
masana khudingmakta mahipakpagi lambida mapu mahaki thaujanga loinana chingsinba ngamnanabagi duaga loinana lakliba hauji sanariba amadi lakadaba naharon punamakta masina phidam ama oihorasanu haiba ase thamjari. Hey there. Subscribe to my channel and also press this bell icon.